ngasi ayukta phongba pause singde yumpham oiba I pau myamda pijari Jiribamgi Irang asi mar luchingba ohumna mastermind oidna chathakibani haina mar peace forum na phongdokre Jiribamda Meetei Kanuki yum humdra hena mai thaduna amang ata thoanba barak circle gi police outpost amadi forest office mai thaduna mar amasung Meetei Kanuki marakta nungsinadana thorang ama chathragliba asi margi luchingba ohumna atamna khujil thorang tawduna thoanbani haina mar peace forum Ferjol Jiri region maral serli Mar Peace Forum ki Department of Media and Publicity na thadrok pacherol amada hai hujik Jiribam da thoklibi wathok asi dola khal dagi banlal lalrit mar amadi Kalinagar part 1 dagi lalrit hekte mar hariba Meetei ahum asina thonbani Meetei ahum asigi manungda lomsang dohan hariba Meetei asidi Manipur lengaki education department ki employee ama oiri aduga Irang asi luchingdiba indigenous tribal advocacy committee haiba mamangda maming taramdaba organization chawbok ama thorokiba asi commander in chief oiri mar luchingbaum asigi lamjing makhada Jiribamgi santi pamjaba mar miyambu aranba lambida lamjingduna Meetei phurukki mathakta Irang sagat ali masina maram oiraga mar amasung Meetei singi marakta nungsinadaba thoalna lakpani haina maral siri Irang asida Jiribamgi MLA MD Ashabuddin asiju nakoina yawbra haibagi singnaba leire mahakna Meetei amasung mar animakta inchinduna kanglop ani asi khaibung tahanbagi thawung chatharabra haibagi singnaba leire tholibi Irang asi loisinanaba Jiribamgi MLA asina thabak pakhatpagi muhutta Irang makha samthanaba honarabra haibagi singna busu leitaba nate Maramdi hojik thokliba thok asi khujil thorang tawbada luchingliba lamsang dohal hariba indigenous tribal advocacy committee ki commander asi Jiribam MLA ki PRO ni atop Irang asida khujil thorang tawbudi yoriba banlan lalrit mar amadi lalari hektre mar hariba Meetei ani asisu Jiribam MLA ki agent oiri maram asina Jiribamda santi hanjilanaba thabak paikhatpa matamda mathakta palliba Meetei ahum asi phagatuna makoigi mathakta aingo aiba thabak lokhatpuga loinana Jiribamgi MLA asisu kupchen chenaba tangai pade haina serol asina palli nakal maramda indigenous tribal advocacy committee ki maikai gi Ferjol amsung Jiribam region da committee asina konbe area da mar peace forum haiba amma leite lup asi sasinaba lupni thol birang asida lomsang dulhan banlari mar amadi lalari hekte mar hariba Meetei ahum asi senabu wafam leite Meetei singna usa thol da leiba mar sing yum mai thaki badagi laman khumbo oina miyamna sauduna Meetei sing yum mai thaki bani Meetei ahum asi ITAC da yawbusu leite Jiribamgi MLA amadi ITC ki mathakta sirakliba maral sing asi yumbam yawde arana pau sandokliba kangbu asigi mathakta authority na akan mathabak lokhatpiu haina chirol amada palli Meetei Kuki anigi marakta Irang thonanaba sinba UK gi professor Uderedi gi mathakta FIR ama lokhatkre Manipurda Meetei amasung Kuki anigi marakta thokliba hingsa gi thawdoksing asi chawthoanaba honabada asawu thawdang loba UK gi University of Birmingham da professor oiba Indian origin amagi mathakta Imphal East Police Station FIR ama lokhatkre mahakna social media message amadi top session gi khutang Irang asi chawthoanaba honabagi damakta FIR asi lokhatkibani FIR lokhatkiraba University gi professor asigi mamingna Uderedi kawi University of Birmingham da computer science ki professor oina leibani Meetei asi India gi mathakta lal horiba Khalistan element singasu mari leinaba misakni Meetei asina lining gi oiba mingda Manipurda leiriba Meetei amasung atopa community singi marakta Irang thonanaba honabada haktinona chenaba misakni adubu professor asina hiram asigi matangda mahaki statement amata phongdokpudi leitri hiram asigi matangda University of Birmingham gi computer science department da call tawbada pokhum amata pirakhide Police ki maikei digi hai Mr. Reddy gi mathakta complaint fine tawrukiba asi maru oina Meetei asina Manipurda law enforcement personnel sing asigi mathakta karamna khudongtiba thongadagi haina social media audio discussion pangthokpa yauna Manipur gi Meetei singda inchinbagi thawung kaya chathai mara leiba Meetei asina mahaka loinaba singa loinana chathariba anti national activity sing asi India gi integrity amsung sovereignty da sauna singnabani maram aduna Meetei asi unlawful activities Prevention Act ki makhada deal tawpham toi haina complaint aduda yauri
Accuse asi Canada da based over India gi mayokta lal horiba Khalistan separatist singa mari leinabada natana narco terrorist group singa su achawa mari leinaba misakni maram aduna accuse asigi mathakta financial activities singa mari leinana investigation chathaba mathau tari complaint asina Thabak suriba mafam aduda Indian authority na contact tawnaba amsung Meetei asina India gi mayokta criminal gi oiba thawong kaya chathariba asigi matangda chap chana khanganpam toi loinana Meetei asi India gi entry amasung exit point ta monitor tawnaba lookout circular LOC ama issue tofam toi India gi wangda leba professor amana makhoigi X account da leba asigi oina irang thona naba sinba asi Meetei asina ahan manate Sudan da based over Indian origin professor Ashok Suenasu maki X account da mamang sahi 2023 gi August thada chathakiba leikrabani ibom cha sina fangle irang lakadori Tha asigi tara impan ayukta Thobal police station gi manung chanba Khambo ki cha hotel amadagi masak khangdaba singna phakiba Meetei amagi hakchang ngasi ayuk singmai police station gi manung chanba lilong chajingi leisang hiden gi mongsong amadagi asi bhakchang oina phangkre leikidraba Meetei edu thokchom ibom cha chahi humpunga apokpa leikidraba umusna kawi Thobal district gi Khambok awang leikai dagi ni mak settlement department ta ASNSO oirambadagi thabaktagi pothare Kim Educational Society Khambok ki founder ni Ibom Samihat adubu yaningdaba phongdoktuna ngasi Khambok ki miyamna JSC semagolona tongan warep sing lawkre warep sing adugi manungda ibom Samihat asida lalolup ama chennai hai raduna lup asibu Khambok ki miyamna boycott tawrugani haina warep lawri ngasi Khambok ki miyamna lawki warep sing adu chief minister dagi hauraga DGP Thobal DC Thobal SP amsung atai district singi SP sing dasu copy amam pisingani hairi JSC na pisin khiba memorandum copy adu da paliba maru oiba warep wafam singdi haukiba June gi chaicha tarani pani ayuk pung 3 makhairom tarpa matamda Khambok awang lekai di laiba hana settlement da ASNSO oiramba thokchom ibom chabu Khambok kaithel da laiba sa hotel amadagi amuba machuki tata safari amada lakpa masana masabu lalhor amagi kambuni haijaba Meetei kharana phaduna pokraga ngasi nomajing numitki ayuk anganba pung 3 rom tarakpada lilong chajingi leisang hiden mungsong amadagi hundoklaga thamambani Leikidra Meetei asigi Khambok khulgi tongan chakot thorang kayada tola taraba Meetei kyada mateng pangrun laklaba misangni ngasigi mifamna mi amabu pharaga miyamna maral khangna hatokpiraba matung maral sibgu thong kandem tawi asiguma tamchira mihat asigi matangna miyamna taliba dimansing asi lengana thabakto unthokpinaba mamal khangna hatokpiba mihat asida chenariba asi atho matamda pharaga logi oiba charak piduna achum wells phanganbiu mihat asida chenariba maral laiba Meetei sing asi phajeba phawba thokchom ibom chagi thawa yaudra hakchang imung manung na lawdaba misam miyambu kinep tawraga ransom tanmagi thabak asi lengan akan mamiang changbiduna makha tana crime asi amuna thoktanaba sinnaba dimansing asi lengan thabak to onthok piraktaba tarabdi JSC na makhal makha kya gi khongjang chingchangsingani diman makha tana ngasigi mifam aduna ibom changi miat adu kandem tawbugoloran chenre blup asi Khambok khulda Khambok ki miyamna boycott tawre loran gi yengthina bagi machat thamoi nundagi lokthok triba phawba santi hanjilakpa wagani haina Manipur governor na phongdokre state asida thokliba irang asigi matam gi oiba paudam center lengak ta khanganduna irang asigi warosin prokna hunari loinana phurup ani gi marakta leiriba yengthina bagi machat asi thamoi nundagi lokthok triba makai lamdam asida miyam gi mahauja gi punchida hanjilakpa wagani haina Manipur gi governor Anusuya Uike na phongdokre National School of Drama Delhi amadi National School of Drama Tripura Khenjolang Theatre Institute amasung Manipur lengaki Department of Social Welfare khutsamnaduna lamboi khonang khongda laiba Manipur Trade and Expo Center da nimit 15 chupna pangthoktuna lakba Summer Children Workshop losinbagi thoramda wapam asi Manipur Governor Anusuya Uike phongdokibani Angang singi pukning wakal phana thamnaba pangthokiba theater workshop adu losinbagi thoramda athabi mithungi warol piraduna Governor Anusuya Uike na hai state asida tholiba irang asina khunai asigi tongan ba section singda awa chaitheng kaya piri irang asina nupi amadi angangda hena chaitheng chauna piri irang asi matam kuina chatharakpuna maram oiraga relief camp singda awaba khangna leiriba miyamna kayam kuina achumna leigani haibasi tattana hangi state asigi mapi mapa ama oina tholiba irang asi losinaba irang asigi matamgi oiba paudam sing center lengak thaduna khangali irang asigi warosin proknaba lengak asina honarakpagi mahi thuna phangani haibagi thajabasu lei haina phongdokhi tongan ba leibak singda
mahousaagi phibam ngak senanaba amde aying asagi phibam khal manana thamnaba honabada achauba thodang loriba Indian climate activist Lucipriya Kangu Jambu ngarang taram okpui thoram pangthokre ngarang jungi tang kunthra ingagi kunmari ni panma nomajing nimit ki nungthin pung ohum taba matamda singjamai mayang mamlekai de leiba serap ki phamnaiba pukrambam singtham Prem Kumar Singha gi yumda Indian climate activist Lucipriya Kangu Jam serap loisang amadi Vijaya Gorot loisang gi phamnaiba sing yauna taram okpui thoram ama pangthoktuna mahakpu puning thawatkre mahakna malem gi miyamda aying asagi khal kaitharakpagi matangda malem sinma thungna chatuna paujel pibagi damak angom ningthau Rosoras manina ikai khumna baga loinana sakhangse ama piduna tungda hena phaba thabok thoram kaya paikhatpa ngamnaba thaujalsu taibangpuda thauni jaki